Mangolgi sofaduda kori koina family mayamdo tumin su lainay. Sanaraygi maraibagduso khamdekduna pomli. Nakoisi pikliba ngang mucha sumtanati. Ikaibaga to amata khangdabra haibanida. Achokba, nang simapaming tol panglaba natra. Karigino nang nahujik, nubi mo koy ningay sina. Ha, hayo. As, kaday na Pinoy mo. Kuya ito man pang hayo jilaga na mayam na sumtajara lay. Ay di hajin ko. Ay di minuba nagong natabo duni. Ay naijarisi. Teres matagsada, ma nakakadan. Wari sarib mayam do. Iklay habi nupido ka soy dinarim gani. Nang wayam ngang brabo ba, hujik kunam sina paklaw itajila kanina. Ay, tap na ngang nung nakoy bo. Napabong takini ne. Pung sabo may tando, utkiba da ngayri. Noy na mukchukat kay kanganu ko, karasugyan tanasi. Atomba, nang suni. Ma. Niklay hayri ba nupi machado, handag lagli ba nung may junumit sida lak na bahay ko, imagawari karasagi. Hoy ma. Sanaray sa imong da changkre, arubi so, tawbada muktang kudombido na makokta git namlaga imong da changkre. Tawba puren don silaga. Kaya nang kalisa, ha? Kaya ba? Nang kalisa kayo na ba ni? Revenge ni. Si Hayraga, Michina mata kapchilamlaga puren su changkre. Tawba sa sondo na lahaw. Nangayon di am signaganuda, ay natawraga di nang kapnida na. Aying bido, liklay hoy da laglami. Sumang da leplaga, liklay bu kaure. Liklay! Liklay imungi thongnaw dagi yanglay. Aying boyram baduda ma khumde. Aying bi amuka so hanjin na kaure. Liklay! Leida jalo sibo. Ho liklay! Adabu liklay taraga su khumde. Mapukningda wa thamlay. Iche aying bi. Ay noygi na phamdagi lamna chalagi. Noygi nungsinabada ay niyat pa su pamde. Yeng pa su pamde. Nakoy ba udraka kahir baygi thamoy sa. Kara ingba ngampra yengi. Aying biso, liklay layte khando na mayum dahan kirami. Sanaray na hainakibagi matungina, liklay do puren hoy dalaglami. Karigino khanaso, masado lang tagnaba pawi. Mana get tagi changlakpado, tomba no ubada. Bima, nang labra. Laulo, chango. Masina ngay din na layrabani. Tomba na po sa lagto na, liklay po, mayay kagi sofa do da pamhalare. Magtang ngay rukoy bima, imasi do toglani. Asi hayram laka, tomba so hagad kre. Liklay akoy ba to yenglay, masado, ipaso pakali. Karigi kauri bano khanna, magi makok do da jat, makal khan bahuragli. Ngayaktang nga do da. Puren sumathagtagi kumthare, aduga nakan gi sofa do da pami. Liklay da hairap yengdo na haire. Horeni man hangagpo hangda asing-asingwa achum bado hayo. Oidaba ngangano. Maduna nangge paboy gani. Puren gi wado da liklay di pakat pani yadre. Magi maralay tragaso maralay rabi amagom masado jeng kaibagom nikle. Makoldo yam tap na hanglay. Sir, kaygino mamanay ba kawrise? Kay hangdaw jano. Adudi ay sukhangdi. Horeni man hangagpo do da signadang kumo. Tawba su thoglay. Masu liklay ginakalda pami. Tawbagi may thongda nga sidi haraw tayambagi mami tadi. Liklay na uba matamda. Kuding magda tawba nokmi tawbani. Ado ba mga sidi nokte isuksui. Uri ba maong sing nga sida liklay di masado yadre. Humangkang ba na su yadra bani. Makuto na panik do paisiliba do. Humang na punglup-lupi. Masado darang nga maijajali. Nahaglay baga sanarayga arubiga su thoglay. Aduga laydiba sophado da phamle. Liklay ga thawbaga na phamliba adugi opposite na sanaray hoy phamli. Arubi na hana haire. Liklay, akoy na nangbu kawriba say nang nasana kari marungi na haiba khangbra. Yam ki na khumla iliklay do. Khangdi nama. Nasak su phazay. Kaygino, atombiyo ge khalide. Inama na haire bo pham sibo. Nanakta phamlibado madu ay ginupani. Kay gino nang na nupi layraba nupa sida irang hawdana imong kaina basilise. Hana ngaklamliba chang na dudagi amuki hena ngakre liklay di.
ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨꯗ ꯃꯥ ꯈꯖꯤꯛꯇꯪꯗ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯗꯨꯒ ꯀꯞꯅꯤꯡꯕꯒꯨꯝ ꯃꯄꯤ ꯏꯔꯥꯠ ꯆꯦꯜꯂꯤꯕ ꯀꯣꯏꯔꯥꯎꯅꯕ ꯃꯤꯠꯁꯅꯥ ꯑꯗꯨꯅ ꯄꯨꯔꯦꯟꯗ ꯋꯥꯔꯧꯅ ꯌꯦꯡꯂꯛꯏ ꯃꯔꯥꯜ ꯂꯩꯇꯦ ꯃꯔꯥꯜꯅ ꯌꯣꯝꯂꯕ ꯃꯤ ꯑꯃꯒꯨꯝ ꯍꯨꯔꯥꯟꯕ ꯐꯥꯕꯒꯨꯝ ꯃꯥ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯦ ꯁꯅꯥꯔꯩꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ ꯕꯦꯝꯃ ꯑꯩꯅ ꯅꯪꯁꯤ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ ꯃꯣꯡ ꯍꯥꯗꯦ ꯌꯥꯝ ꯆꯝꯃꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤꯗꯅ ꯁꯦꯜ ꯀꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯒꯦ ꯅꯪꯕꯣ ꯏꯃꯥ ꯅꯪꯒꯤ ꯁꯦꯜ ꯈꯨꯗꯤꯡꯃꯛꯇꯣ ꯂꯣꯏꯅ ꯄꯤꯒꯦ ꯑꯗꯨꯗ ꯅꯪ ꯃꯤꯒꯤ ꯅꯨꯄꯥꯗꯗꯤ ꯌꯦꯠꯀꯅꯨ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥ ꯂꯤꯛꯂꯥꯏ ꯃꯥꯅ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯗ ꯏꯃꯨꯡ ꯄꯨꯅꯅꯕ ꯍꯣꯠꯅꯕꯗ ꯊꯕꯛ ꯀꯌꯥ ꯁꯨ ꯅꯣꯝꯂꯛꯏ ꯃꯤ ꯃꯈꯜ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯔꯤ ꯑꯗꯨꯕꯨ ꯉꯁꯤ ꯃꯥꯅ ꯊꯦꯡꯅꯔꯤꯕ ꯃꯤꯁꯤꯗꯤ ꯃꯥ ꯑꯃꯨꯛ ꯐꯥꯎꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯑꯁꯤꯒꯨꯝꯕ ꯃꯤꯒꯤ ꯃꯆꯤꯟꯗꯒꯤꯁꯨ ꯑꯀꯟꯕ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯇꯥꯔꯛꯇ꯭ꯔꯤꯕꯅꯤ ꯈꯥꯡꯗꯨꯅ ꯂꯩꯕꯁꯨ ꯉꯝꯂꯛꯇ꯭ꯔꯦ ꯃꯤꯠꯀꯤ ꯄꯥꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯄꯤꯔꯥꯡꯗꯨ ꯃꯅꯤꯡ ꯇꯝꯅ ꯁꯤꯟꯊꯔꯛꯏ ꯁꯅꯥꯔꯩꯗꯣ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯍꯥꯏꯌꯨ ꯅꯪꯅ ꯄꯥꯝꯂꯤꯕ ꯁꯦꯜꯁꯤ ꯀꯌꯥꯅꯣ ꯅꯠꯇ꯭ꯔꯒꯅ ꯃꯤꯒꯤ ꯏꯃꯨꯡꯅ ꯀꯥꯡꯈꯣꯡ ꯆꯥꯏꯗꯨꯅ ꯂꯩꯕꯗꯣ ꯅꯪ ꯌꯦꯡꯕ ꯄꯥꯝꯕꯒꯤꯔꯥ ꯂꯤꯛꯂꯥꯏ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯦ ꯏꯀꯥꯏꯕꯁꯨ ꯍꯦꯟꯃꯟꯈꯤꯕꯒꯤ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯏ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯏꯃꯥ ꯅꯆꯥ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯨ ꯅꯠꯇꯦ ꯇꯥꯃꯣꯆꯧꯗꯤ ꯑꯩꯒꯤ ꯏꯕꯨꯡꯒꯨꯝꯅ ꯈꯟꯖꯩ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯋꯥꯈꯜ ꯑꯩꯅ ꯀꯔꯤꯁꯨ ꯈꯟꯈꯤꯕ ꯂꯩꯇꯦ ꯑꯩꯅ ꯀꯅꯥꯒꯤꯁꯨ ꯌꯨꯝꯊꯣꯒꯥꯏꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕ ꯂꯩꯇꯦ ꯏꯃꯥ ꯂꯤꯛꯂꯥꯏꯅ ꯍꯥꯏꯔꯤꯕꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯁꯅꯥꯔꯩꯅ ꯁꯦꯜ ꯆꯕꯨꯟ 3 ꯄꯨꯊꯣꯔꯛꯂꯒ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ ꯁꯤꯅ ꯅꯪꯒꯤ ꯁꯦꯜꯗꯣ ꯀꯣꯟꯅꯒꯗ꯭ꯔꯥ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯅꯪꯒꯤ ꯗ꯭ꯔꯃꯥꯗꯨ ꯌꯦꯡꯅꯤꯡꯗꯦꯅꯦ ꯂꯤꯛꯂꯥꯏꯗꯨ ꯍꯦꯟꯅ ꯍꯦꯟꯅ ꯍꯤꯛ ꯂꯥꯎꯗꯨꯅ ꯀꯞꯄꯦ ꯏꯃꯥ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯑꯩ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯅꯠꯇꯦ ꯇꯥꯃꯣꯆꯧ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯗꯨ ꯀꯩꯒꯤꯅꯣ ꯏꯃꯥꯒ ꯏꯅꯝꯃꯒꯗ ꯏꯕꯥꯅꯤ ꯃꯕꯨꯡ ꯃꯆꯟ ꯑꯃꯗꯒꯤ ꯍꯦꯟꯕ ꯃꯔꯤꯗꯣ ꯑꯇꯣꯞꯄ ꯃꯔꯤ ꯂꯩꯅꯗꯦꯅ ꯍꯥꯏꯌꯨ ꯏꯃꯥ ꯍꯣꯏ ꯏꯅꯝꯃ ꯍꯣꯏꯅ ꯈꯜꯂꯤꯁꯤ ꯌꯥꯝ ꯂꯥꯜꯂꯤ ꯇꯥꯃꯣꯆꯧ ꯅꯪ ꯀꯩꯒꯤꯅꯣ ꯇꯨꯃꯤꯟ ꯂꯩꯔꯤꯗꯨꯕꯣ ꯌꯥꯔꯦ ꯏꯕꯦꯝꯃ ꯁꯥꯏꯋꯥꯏꯗꯤ ꯅꯪꯒꯤ ꯂꯤꯂꯥ ꯗ꯭ꯔꯃꯥꯗꯣ ꯁꯥꯟꯅꯐꯝ ꯅꯠꯇꯦ ꯁꯦꯜꯁꯤ ꯄꯨꯔꯒ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯨ ꯂꯤꯛꯂꯥꯏ ꯀꯞꯄꯗꯤ ꯂꯦꯞꯇꯦ ꯃꯁꯥꯗꯣ ꯏꯐꯨꯟ ꯐꯨꯜꯂꯤ ꯍꯪꯒꯠꯅ ꯌꯦꯡꯕꯁꯨ ꯉꯝꯗꯦ ꯂꯨꯛꯊꯗꯨꯅ ꯃꯥꯒꯤ ꯄꯦꯟꯗ꯭ꯔꯕ ꯋꯥꯍꯩ ꯈꯔ ꯊꯝꯂꯛꯏ ꯂꯥꯏꯔꯕꯤ ꯑꯩꯅ ꯏꯀꯥꯏ ꯏꯀꯤ ꯈꯪꯗ ꯑꯩꯒꯤ ꯏꯔꯦꯝꯈꯛ ꯌꯦꯛꯄ ꯑꯗꯨꯕꯨ ꯃꯤ ꯑꯣꯏꯖꯔꯒꯗꯤ ꯍꯥꯏꯗꯅ ꯋꯥꯅ ꯍꯣꯠꯅꯔꯒ ꯂꯥꯛꯆꯕꯅꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯨꯟꯗꯣꯛꯄꯤꯔꯝꯗꯨꯅ ꯅꯧꯔꯤꯕꯤ ꯑꯩꯅ ꯌꯨꯝꯒꯤ ꯚꯥꯔ ꯄꯨꯝꯅꯃꯛ ꯉꯁꯤꯐꯥꯎꯕ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯂꯥꯏꯔꯖꯔꯒꯁꯨ ꯑꯩ ꯏꯁꯥꯒꯤ ꯏज्ꯖꯠꯇꯤ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯟꯖꯗꯦ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯁꯦ ꯏꯆꯤꯟ ꯏꯅꯥꯎꯄꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯁꯔ ꯍꯣꯏ ꯇꯥꯃꯣꯆꯧ ꯍꯣꯏ ꯊꯦꯡꯅꯕꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯈꯤꯇꯪ ꯁꯥꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯏꯔꯥꯜꯁꯨ ꯂꯩꯇꯅ ꯑꯩꯒꯤ ꯏꯔꯥꯜꯁꯨ ꯁꯤꯖꯟꯕꯤ ꯑꯩ ꯉꯁꯤꯗꯤ ꯏꯀꯥꯏꯕꯁꯨ ꯅꯪꯒ ꯃꯈꯨꯠ ꯈꯨꯅꯝꯗꯨꯅ ꯃꯄꯤꯗꯨ ꯁꯠ ꯁꯠ ꯇꯩꯊꯣꯛꯂꯒ ꯅꯣꯟꯊꯔꯝꯕ ꯃꯃꯥꯏꯗꯨ ꯊꯥꯡꯒꯠꯂꯛꯇꯨꯅ ꯃꯈꯥ ꯇꯥꯏ ꯐꯔꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩ ꯁꯔꯒꯤ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯔꯔꯣꯏꯒꯦ ꯑꯗꯨꯒ ꯑꯩ ꯅꯈꯣꯏ ꯃꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅꯁꯨ ꯍꯥꯏꯖꯔꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯒꯤ ꯋꯥꯐꯝꯁꯤꯃꯇꯪꯗꯤ ꯍꯥꯏꯖꯔꯝꯒꯦ ꯁꯔ ꯑꯩ ꯂꯥꯟꯗꯤ ꯂꯥꯟꯗꯕꯅꯤ ꯏꯃꯥ ꯏꯅꯝꯃ ꯑꯩ ꯌꯨꯝꯒꯥꯏꯕꯤꯗꯤ ꯅꯠꯇꯕꯅꯤ ꯇꯥꯃꯣꯆꯧ ꯅꯪꯁꯨ ꯀꯩꯒꯨꯝꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯕꯤꯗ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯐꯔꯦ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯟꯕꯅꯤ ꯃꯤꯒꯤ ꯃꯇꯦꯡꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯔꯨꯕ ꯑꯩꯒꯤ ꯏꯔꯥꯜ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯩ ꯇꯁꯦꯡꯅ ꯁꯣꯏꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯛꯂꯥꯏꯗꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯞꯅ ꯀꯞꯅ ꯆꯦꯟꯈ꯭ꯔꯦ ꯄꯨꯔꯦꯟꯗꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯏ ꯂꯤꯛꯂꯥꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥ ꯃꯇꯩꯃ ꯃꯌꯥꯝꯕꯗ ꯌꯦꯡꯂꯛꯏ ꯄꯨꯝꯅꯃꯛꯁꯤꯡꯁꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯏꯍꯟꯕꯅꯤ ꯈꯜꯂꯨꯕꯗ ꯍꯧꯖꯤꯛꯇꯗ ꯃꯥ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯁꯣꯛꯂꯕ ꯂꯤꯛꯂꯥꯏꯒꯤ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯋꯥꯍꯩ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯥ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯀꯥꯎꯕ ꯉꯝꯗꯦ ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯃꯣꯏ ꯀꯜꯂꯨꯕ꯭ꯔꯥ ꯍꯥꯏꯅ ꯃꯥ ꯃꯇꯣꯝꯇ ꯋꯥꯔꯧꯖꯔꯛꯏ ꯂꯤꯛꯂꯥꯏꯗꯨ ꯀꯞꯅ ꯀꯞꯅ ꯆꯦꯟꯊꯣꯔꯛꯄꯗ ꯇꯨꯡꯃꯥꯡ ꯌꯦꯡꯂꯨꯗ꯭ꯔꯦ ꯅꯥꯀꯜꯗꯒꯤ ꯊꯧꯔꯛꯄ ꯒꯥꯔꯤ ꯑꯃꯅ ꯂꯤꯛꯂꯥꯏꯕꯨ ꯊꯣꯝꯈꯤ ꯃꯍꯩ ꯃꯤꯌꯥꯝꯗꯨ ꯆꯦꯟꯁꯤꯟꯅꯔꯛꯏ ꯒꯥꯔꯤꯅ ꯊꯣꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯋꯥꯏꯗꯨꯗ ꯂꯩꯔꯝꯕ ꯃꯤ ꯑꯅꯤꯒ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ ꯂꯤꯛꯂꯥꯏ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯏ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯥ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯀꯥꯏꯗꯅꯣ ꯀꯔꯤꯅꯣ ꯈꯟꯅ ꯐꯨꯛ ꯍꯧꯒꯠꯀꯦ ꯇꯧꯕꯗ ꯃꯀꯣꯛꯇꯨ ꯆꯩꯅꯥ ꯑꯃ ꯀꯟꯅ ꯐꯥꯎꯔꯛꯏ ꯌꯥꯜꯂꯤꯕ ꯗ꯭ꯔꯤꯞꯇꯨ ꯎꯕꯗ ꯃꯥ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯛꯏ
Ngasai mana chenthorappada nakaldagi gari amana matamna thauchilakhiba madu phawbadi ma gyan tai. Tanjadada liklaibu gari thomliba nupadu changle. Liklaina mamit pangduna leirambaduna nang wakhal darbo. Liklaido mangaktamak nomi aduga nupadu so munna yengli. Nupadu rasi leiba minok amatang noklaga. Aise kay haigadabuno khangre. Ngasay nang na chenthorappaduna aisu break phaba nang hodaba. Adudagi nangonda gari na thengjangkhibani. Yam sokubudi nateda kokta khara sopani kem tawrida. Aisu soikhiba haiduni nang sauganuko. Ay yamda hanba yakhiroidro. Yarni sisi loibaga adum hallo hairabani. Ado ichangi mingdi kay kauba. Liklai kawi. Oh, aigini hemba kawi. Asum na ngahaki matong liklaibu hemba na mayum phawba thenbirai. Numidang wairam oisilakpaduda thoibado machebu ngaiduna leirami. Iche, koktu kaidawrage? Kem tawde, iche kona hairage. Laiba noidada sigi moram to puthoro. Thoibasu morama puthokluraga hemba du pire. Hemba so moradu lawraga phami. Hemba na thoiba noju chesing asigi di puthalugo. Chak thongbada haiba khotpa yam tawhanganu. Nang chak thongba haiba natro. Hoi, hayi dada. Adudi nang chak to ngasigi di thong. Hoi. Thoiba chalolo noidada sigi. Yarni thoiba lolo no ngasigi di ting. Kona mukthagi. Adudi liklai. Ngasigi di ayan ba tawragi. Kona muklagi ko yamsu khangabanina. Oi damo. Thoiba nang asoy phawdang thindok pirucho. Yarni thindrasu. Thoiba ichisi wahanganu ko. Oi dada. Hemba do chatkre. Thoiba hemba na chatkibadu yenglaga. Iche, asibu kananu kamay thingnaynu. Masayam nali. Paisa kayam thina pairam dobu mali. Khangde da iso. Aina mit thakdana hatho lakpada. Soidina gari na thengjilini. Aina soiraga mingonda soikrasa heudre. Mana dum soikrena hairi. Adudi iche sulandro. Aisu gyanam ta haudre. Kona thengnabada phasana dum hairage. Chatlabasu charabasu phamlabasu hiptuna leiragasu mamittagi pirang sintharaga aduk thamoi sokna hairamba nupi machadugi wahai singdo nakong singya yaina leikre karigidi aduk thamoi piksilubano haina ma haujuktada wakhal tawre wakhalna tumba yadre purendo tumthanaba hotnaragasu nupi machadugi saktamduta oi tumdragasu nupi machadugi wahai singdu taduna tale Migi chakhaw thadatpaga chap manare khallubada kari tawsige haibadu khanba haurai liklaigi wakhal macha ama purengi thamoida chusinba haukre haukraba liklaigi saktam kharasu uba haurai amuk chinbala dodagi minoka manan thoki ningsingla inumittu thoibaga liklaigana lambida chatlingai makhoigi gari duna laikhom khara kapsin khibagi liklaina tawkhiba matawdu side mirror dagi purena yenglaga nokhibani aduk chamjabi nupi machadada aina kiyadalani khaluriba purenangse amuk sono chubraga num tawrigo pumnamaka sigi haurakpham mayambada mayam konsilai aduna mayambaga chatlaga liklaina hayeng hotel da lakpada sengdoklasi haina khankre asumna numittumasu haukre mathangi numitta Purena mayambada sengdoksi haibada thawbani yaba kauba leite oiraroi khangbana thabakatai singdo mayambada sinaramlaga thawenki thabak amagum nganna hotel du lai employee sing aduso purena nganta lakpasida kari leirage khanna makhoi masen khanari purendu ngaiba yaba ngaire thingjulakpadu dadi linthoibu kaurare linthoina sir ai kawi babo ngasi liklai lakdrise kaiginaige Aisu khangdi sir marolam ta hairamdi aina phone tawbada so switch off hai Oh phare here nangsuna thokto Linthoi su ka dagi thokre purendo matum da khalli tasengmaki ma toklage haina khalaga jala natraga thabaka chinba leibagira aibo mayumda chitkadrane asumna numit homni marini amasu haujankre numidangi matamni family punna dining table adoda chak jari
ꯊꯕꯛꯇꯒꯤ ꯇꯣꯛꯈ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯔꯤꯅꯦ ꯃꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯉꯝꯕꯨ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦ ꯍꯣꯇꯦꯜꯗꯨꯗ ꯊꯕꯛ ꯇꯧꯕ ꯅꯨꯄꯥꯈꯩꯗꯨꯗꯁꯨ ꯏꯔꯥꯡ ꯇꯧꯔꯝꯃꯦ ꯍꯥꯏꯔꯤꯅꯦ ꯑꯔꯨꯕꯤꯅ ꯍꯥꯏꯔꯛꯄꯅꯤ ꯇꯨꯃꯤꯟꯅ ꯆꯥꯛ ꯆꯥꯅꯔꯝꯕꯅꯤ ꯃꯌꯥꯝꯗꯣ ꯀꯗꯥꯏꯗꯒꯤ ꯀꯔꯤ ꯋꯥꯍꯩꯗꯒꯤ ꯀꯔꯤ ꯃꯇꯥꯡꯗꯒꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯔꯨꯕꯤꯒꯤ ꯋꯥꯗꯣ ꯑꯗꯨꯕꯨ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅꯗꯤ ꯚꯥꯞ ꯑꯗꯨꯝ ꯏꯇꯥꯗ ꯇꯥꯏ ꯇꯧꯔꯝꯒꯅꯤꯌꯦ ꯃꯁꯛꯇꯣ ꯌꯥꯗꯦꯕ ꯈꯨꯡꯒꯪ ꯃꯆꯥꯅꯕꯨ ꯀꯌꯥꯝ ꯐꯗꯧꯔꯤꯒꯦ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯅꯣꯏꯒꯤꯗꯨꯕꯣ ꯀꯅꯥ ꯀꯩꯗꯧꯔꯝꯃꯒꯦꯅꯦ ꯃꯣꯏ ꯄꯥꯕꯨꯡꯅꯒꯗꯤ ꯈꯪꯉꯔꯣꯏꯗ ꯇꯧꯉꯝꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯐꯔꯦ ꯐꯔꯦ ꯅꯣꯏ ꯋꯥꯔꯤ ꯃꯈꯥ ꯁꯨꯝ ꯇꯧꯔꯣꯀꯣ ꯑꯩ ꯍꯧꯒꯠꯂꯝꯃꯒꯦ ꯁ꯭ꯌꯥꯝꯗꯣ ꯆꯥꯛ ꯈꯔ ꯆꯥꯔꯒ ꯍꯧꯒꯠꯈ꯭ꯔꯦ ꯑꯔꯨꯕꯤꯅ ꯃꯈꯥ ꯁꯝꯊꯔꯦ ꯇꯧꯉꯝꯕꯤꯅꯤꯅꯅꯦ ꯀꯗꯥꯏꯗꯒꯤ ꯀꯅꯥꯗ ꯑꯃꯨꯛ ꯃꯩꯊꯦꯝ ꯇꯧꯔꯒ ꯅꯨꯄꯥ ꯐꯥꯁꯤꯒꯦꯅ ꯈꯜꯂꯝꯗꯣꯏꯅꯤ ꯃꯃꯥꯗꯣ ꯑꯗꯨꯁꯨ ꯇꯧꯔꯝꯒꯅꯤ ꯃꯃꯥꯒꯤ ꯁꯥꯖꯠ ꯂꯧꯗꯅ ꯃꯥꯁꯨ ꯇꯧꯔꯤꯅꯤ ꯇꯨꯃꯤꯟꯅ ꯆꯥꯛ ꯆꯥꯔꯝꯕ ꯄꯨꯔꯦꯟꯗꯣ ꯇꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯗꯨꯅ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯗ ꯃꯈꯨꯠ ꯍꯥꯝꯖꯤꯜꯂꯝꯂꯒ ꯍꯧꯒꯠꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯁꯅꯥꯔꯩꯅ ꯀꯔꯤꯅꯣ ꯑꯁꯤꯅ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗꯨꯗ ꯆꯪꯂꯛꯂꯒ ꯐꯃꯨꯡꯗꯨꯗ ꯃꯈꯣꯡꯗꯨ ꯌꯥꯟꯊꯔꯒ ꯐꯝꯃꯤ ꯃꯁꯤꯃꯁꯨ ꯁꯣꯜꯂꯤ ꯃꯊꯧ ꯂꯩꯇꯗꯅ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯔꯤꯅꯦ ꯆꯥꯛꯈꯨꯝ ꯇꯧꯕ ꯆꯥꯒꯦꯗꯤ ꯍꯥꯏꯗꯦ ꯑꯃꯕꯨ ꯑꯣꯏꯔꯣ ꯍꯌꯦꯡꯗꯤ ꯑꯩ ꯑꯝꯇ ꯂꯤꯛꯂꯥꯏ ꯍꯣꯏꯗ ꯆꯠꯂꯒ ꯆꯝꯊꯣꯛꯅꯕ ꯇꯧꯔꯒꯦ ꯅꯠꯇ꯭ꯔꯒꯗꯤ ꯃꯥꯅꯦꯕ ꯃꯀꯣꯛ ꯁꯤꯃꯒꯤ ꯋꯥꯔꯧꯈ꯭ꯔꯅꯤ ꯂꯤꯛꯂꯥꯏꯒꯤꯗꯃꯛꯇ ꯄꯨꯔꯦ ꯃꯃꯥ ꯃꯇꯩꯃꯒꯤ ꯃꯥꯌꯣꯛꯇ ꯐꯥꯎꯕ ꯂꯦꯞꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯀꯗꯣꯝꯗꯒꯤ ꯍꯨꯝꯖꯤꯜꯂꯛꯄ ꯅꯨꯡꯁꯤꯠꯅꯣ ꯂꯤꯛꯂꯥꯏꯕꯨ ꯃꯥꯅ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯛꯏ ꯃꯥꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟ ꯑꯁꯣꯏꯕ ꯋꯥꯍꯩ ꯀꯌꯥꯗꯨ ꯂꯤꯛꯂꯥꯏꯅ ꯃꯥꯕꯨ ꯉꯥꯛꯄꯤꯔꯕ ꯃꯇꯨꯡ ꯂꯤꯛꯂꯥꯏꯕꯨ ꯁꯦꯝꯂꯒꯦ ꯃꯅꯥꯎ ꯅꯨꯄꯥꯕꯨꯁꯨ ꯃꯍꯩ ꯃꯁꯤꯡꯗ ꯃꯤ ꯑꯣꯏꯅꯅꯕ ꯁꯦꯝꯕꯤꯔꯒꯦ ꯂꯤꯛꯂꯥꯏꯒꯤ ꯀꯔꯤꯝꯇ ꯋꯥꯠꯍꯜꯂꯣꯏ ꯍꯥꯏꯕ ꯐꯤꯔꯦꯞꯁꯤ ꯄꯨꯔꯦꯟꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯨꯔꯦꯟꯗꯨ ꯉꯟꯇꯥ ꯏꯔꯨꯖꯗꯨꯅ ꯂꯣꯏꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯕꯗ ꯃꯥ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯃꯃꯥ ꯃꯄꯥꯅ ꯍꯪꯂꯒꯁꯨ ꯈꯨꯝꯗꯦ ꯑꯣꯟꯁꯤꯟꯅꯔꯨꯔꯒ ꯉꯥꯡꯂꯛꯀꯗꯧꯕꯁꯤꯡꯗꯨ ꯎꯕꯗ ꯑꯆꯥ ꯑꯊꯛ ꯑꯊꯨꯝ ꯑꯍꯥꯎ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯂꯤꯛꯂꯥꯏꯒꯤ ꯀꯣꯟꯊꯣꯡ ꯇꯝꯅ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯏ ꯋꯥꯈꯜꯗꯁꯨ ꯃꯋꯣꯟ ꯈꯜꯂꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯤꯛꯂꯥꯏ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯦ ꯅꯨꯄꯥ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯂꯩꯔꯨꯕꯅ ꯃꯤꯍꯨꯜꯗꯨ ꯅꯣꯔꯃꯦꯜ ꯑꯃ ꯑꯣꯏꯗꯦ ꯑꯩꯕꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯈꯣꯏ ꯇꯥꯃꯣ ꯆꯧꯁꯨꯕ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯕꯕꯨ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯃꯨꯛ ꯍꯣꯔꯦꯟ ꯇꯊꯤꯒ ꯆꯩꯔꯒꯗꯤ ꯏꯀꯥꯏꯈ꯭ꯔꯅꯤ ꯇꯩꯗꯦ ꯄꯨꯔꯦꯟ ꯑꯆꯥꯄꯣꯠ ꯌꯥꯎꯕ ꯈꯥꯎ ꯑꯗꯨꯒ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ ꯑꯀꯣꯏꯕꯗꯨꯁꯨ ꯃꯃꯤꯠꯇꯨꯅ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯉꯥꯏꯍꯥꯛ ꯂꯩ ꯀꯧꯕꯁꯨ ꯍꯦꯛ ꯉꯝꯗꯦ ꯇꯥꯟ ꯆꯥꯅꯅ ꯂꯤꯛꯂꯥꯏꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯂꯤꯛꯂꯥꯏꯕꯨ ꯎꯕꯗ ꯄꯨꯔꯦꯟ ꯃꯁꯥꯗꯨ ꯊꯀꯠꯈ꯭ꯔꯦ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯑꯩꯕꯨ ꯑꯃꯨꯛ ꯌꯣꯟꯕꯤꯈꯤꯒꯦ ꯍꯥꯏꯔꯤꯔꯣ ꯅꯠꯇꯦ ꯂꯤꯛꯂꯥꯏ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨ ꯅꯪꯒꯤ ꯋꯥ ꯇꯥꯕꯤꯒꯗꯧꯕ ꯂꯤꯛꯂꯥꯏ ꯅꯠꯇꯦ ꯑꯩꯕꯨ ꯀꯧꯔꯒ ꯑꯗꯨ ꯏꯀꯥꯏꯕ ꯄꯤꯈꯤꯕ ꯑꯗꯨꯁꯨ ꯅꯌꯨꯃꯛꯇꯗ ꯅꯪꯒꯤ ꯅꯃꯛꯃꯛꯇꯗ ꯑꯩꯕꯨ ꯏꯔꯥꯜ ꯂꯩꯇꯅ ꯏꯔꯥꯜ ꯁꯦꯝꯕꯤꯕ ꯉꯝꯕ ꯏꯅꯥꯛ ꯈꯨꯟꯕ ꯄꯩꯁꯥ ꯄꯥꯏꯕ ꯃꯆꯥ ꯃꯁꯨ ꯅꯈꯣꯏꯁꯦ ꯌꯥꯝ ꯉꯝꯃꯤ ꯑꯩ ꯇꯁꯦꯡꯅ ꯀꯤꯖꯩ ꯅꯈꯣꯏꯒ ꯃꯤꯀꯨꯞ ꯑꯃ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯥꯎꯕ ꯑꯩ ꯀꯤꯖꯩ ꯍꯣꯏ ꯑꯩꯒꯤ ꯏꯔꯥꯜꯁꯨ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯩꯒꯤꯁꯨ ꯏꯔꯥꯜ ꯌꯥꯝ ꯆꯥꯎꯅ ꯂꯣꯏꯈ꯭ꯔꯦ ꯑꯁꯨꯝ ꯂꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯜꯂꯨꯗꯕꯅꯤ ꯁꯨꯝꯅꯇꯪꯒꯤ ꯑꯩꯅ ꯇꯥꯃꯣꯆꯧꯗ ꯔꯤꯚꯦꯟꯁ ꯂꯧꯔꯨꯕ ꯈꯛꯅꯤ ꯂꯤꯛꯂꯥꯏ ꯍꯥꯏꯐꯦꯠ ꯃꯆꯤꯟꯗꯨ ꯆꯤꯡꯂꯒ ꯄꯦꯟꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ ꯔꯤꯚꯦꯟꯁ ꯅꯪꯒꯤ ꯔꯤꯚꯦꯟꯁꯇ ꯑꯩꯕꯨ ꯅꯪꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯩꯁꯦ ꯂꯥꯏꯔꯔꯦ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯄꯪꯌꯥꯗ ꯌꯥꯕ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯑꯇꯩꯒꯤ ꯃꯐꯝꯗ ꯌꯥꯔꯒꯁꯨ ꯂꯥꯏꯔꯕꯤ ꯂꯤꯛꯂꯥꯏꯒꯤ ꯃꯐꯝꯗꯗꯤ ꯌꯥꯗꯦ ꯃꯗꯨ ꯁꯨꯡꯌꯥ ꯌꯥꯗꯦ ꯌꯥꯔꯦ ꯆꯠꯄꯤꯅꯕ ꯇꯧ ꯑꯩ ꯅꯪꯒꯤ ꯅꯁꯛꯇꯣ ꯀꯨꯏꯅ ꯌꯦꯡꯕ ꯄꯥꯝꯗꯦ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯁꯤ ꯍꯥꯏꯔꯒ ꯂꯤꯛꯂꯥꯏ ꯆꯪꯒꯦ ꯇꯧꯏ ꯄꯨꯔꯦꯅ ꯂꯤꯛꯂꯥꯏ ꯄ꯭ꯂꯤꯖ ꯑꯩꯒꯤ ꯋꯥꯁꯦ ꯅꯪ ꯑꯝꯇꯗꯤ ꯇꯥꯈꯣ ꯑꯩꯒꯤ ꯏꯔꯥꯜ ꯀꯌꯥ ꯑꯃ ꯂꯩꯔꯒꯁꯨ ꯑꯩꯒꯤ ꯋꯥꯁꯦ ꯃꯇꯪꯗꯤ ꯅꯪ ꯇꯥꯕꯤꯈꯣ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩ ꯃꯐꯝꯁꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯣ ꯍꯥꯏꯔꯒꯁꯨ ꯑꯩ ꯆꯠꯈꯤꯒꯦ ꯅꯪꯅ ꯐꯅꯌꯥꯝ ꯊꯤꯅ ꯆꯩꯔꯒꯁꯨ ꯑꯩ ꯀꯩꯝꯇ ꯁꯥꯎꯔꯣꯏ ꯏꯁꯥꯒꯤ ꯏꯔꯥꯜꯅꯤ ꯈꯟꯅ ꯍꯔꯥꯎ ꯌꯥꯖꯒꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯤꯛꯂꯥꯏꯅ ꯅꯪꯈꯤꯕ ꯏꯀꯥꯏꯕꯗꯨꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯀꯥꯎꯔꯔꯣꯏ ꯑꯗꯨꯅ ꯄꯨꯔꯦꯅ 100 ꯍꯥꯏꯗꯨꯅꯁꯨ ꯂꯤꯛꯂꯥꯏꯅ ꯇꯥꯔꯔꯣꯏ ꯍꯥꯏꯅ ꯂꯦꯞꯄꯤ ꯑꯃꯨꯛ ꯐꯦꯠ ꯂꯩꯊꯣꯔꯛꯂꯒ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯕꯗ ꯄꯨꯔꯦꯅ ꯆꯪꯁꯤꯜꯂꯛꯂꯒ ꯂꯤꯛꯂꯥꯏꯒꯤ ꯈꯨꯗꯥꯡ ꯑꯗꯨꯕꯨ ꯇꯥꯞ ꯐꯥꯏ ꯂꯤꯛꯂꯥꯏ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯄꯨꯔꯦꯟꯁꯨ ꯒ꯭ꯌꯥꯟꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗ ꯄꯥꯏꯔꯝꯂꯤꯕ ꯂꯤꯛꯂꯥꯏꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯐꯠ ꯊꯥꯗꯣꯛꯏ ꯂꯤꯛꯂꯥꯏ ꯁꯥꯎꯅ ꯄꯨꯔꯦꯟꯒꯤ ꯃꯈꯥꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ
ꯄꯨꯔꯦꯟꯗꯣ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯦ ꯉꯁꯥꯏꯈꯩ ꯇꯧꯔꯤꯕ ꯑꯣꯏꯔꯝꯂꯤꯕꯁꯤ ꯃꯥꯅ ꯋꯥꯈꯜꯗ ꯁꯥꯒꯠꯆꯕ ꯑꯣꯏꯔꯝꯂꯦ ꯑꯁꯦꯡꯕ ꯇꯥꯏꯕꯪꯗ ꯊꯣꯛꯄ ꯅꯠꯇꯦ ꯈꯜꯂꯨꯕꯗ ꯁꯣꯔ ꯃꯄꯤ ꯑꯃ ꯈꯪꯍꯟ ꯍꯣꯟꯗꯣꯛꯏ ꯆꯪꯁꯤꯔ ꯆꯪꯒꯨꯝꯁꯤꯔ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯉꯁꯥꯏ ꯊꯧꯅꯥ ꯐꯅ ꯂꯥꯛꯈꯤꯕꯗꯣ ꯊꯣꯡꯒꯥꯜ ꯌꯧꯔꯕꯁꯤꯗꯗꯤ ꯎꯆꯤꯅ ꯍꯨꯔꯥꯟꯕ ꯂꯥꯛꯄꯗ ꯁꯨꯠ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯕꯗ ꯃꯃꯥꯏ ꯂꯩꯔꯒ ꯃꯀꯣꯟꯗ ꯆꯪꯉꯤ ꯍꯥꯏꯕꯗꯣ ꯄꯨꯔꯦꯟ ꯃꯉꯣꯟꯗ ꯊꯣꯛꯂꯔꯦ ꯃꯤꯅꯠ ꯑꯅꯤꯃꯨꯛꯇꯤ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯂꯥꯛꯂꯕꯅꯤꯅ ꯆꯪꯉꯝꯗꯅ ꯍꯟꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯟ ꯊꯣꯛꯑꯕ ꯃꯃꯥꯏ ꯂꯥꯛꯆꯔꯁꯅꯤ ꯍꯥꯏꯗꯨꯅ ꯃꯥ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯦ ꯈꯨꯠꯇ ꯑꯆꯥꯄꯣꯠ ꯌꯥꯎꯕ ꯈꯥꯎꯗꯨꯃꯁꯨ ꯄꯥꯏꯔꯛꯂꯤ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯩ ꯄꯨꯔꯦꯟꯗꯣ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯂꯒ ꯂꯤꯛꯂꯥꯏꯕꯨ ꯀꯧꯔꯔꯦ ꯂꯤꯛꯂꯥꯏ ꯀꯅꯥꯝꯇ ꯈꯨꯝꯂꯛꯇꯦ ꯆꯦꯛꯃꯣꯛ ꯐꯥꯎꯕ ꯂꯥꯎꯗꯦ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯗꯦ ꯄꯨꯔꯦꯟꯗꯣ ꯑꯃꯨꯛꯀꯁꯨ ꯂꯩꯗꯖꯥꯠꯂꯅꯤ ꯅꯠꯇ꯭ꯔꯒ ꯈꯨꯝꯃ ꯌꯧꯅ ꯈꯨꯝꯗ꯭ꯔꯖꯥꯠꯂ ꯑꯁꯤ ꯈꯟꯅ ꯂꯤꯛꯂꯥꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯦ ꯂꯤꯛꯂꯥꯏ ꯑꯩ ꯂꯥꯛꯏꯌꯦ ꯅꯪꯗ ꯄꯨꯔꯦꯟꯅꯦ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯤ ꯄꯨꯔꯦꯟꯗꯣ ꯈꯣꯡꯀꯥꯞ ꯈꯔ ꯃꯥꯡꯒꯣꯜ ꯇꯝꯅ ꯊꯥꯡꯖꯤꯟꯕ ꯍꯧꯔꯛꯏ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯀꯅꯥꯅꯣ ꯀꯩ ꯍꯨꯔꯥꯟꯒꯦ ꯍꯥꯏꯅꯣ